Hello, hey Pinky. Tabro. Just 20 minutes ko. Kanada iiga. Tai ko mo konja. Just 20 minutes ki discussion ka tungo kita oi ne ko. Ayam gi sum create confusion kara le ya ko. Dugi confusion to sum kino ge na ko. Ana lai no di kang de tung check to ge ko. Hey screen zu bra. Oi ko. One participant Pinky. Hey screen zu bra. Kan wa no ge screen da. Oi ko. Teisu mi teisu de mi yenge mi kya la ke na go just have nang gap tang ne question hang ne mi do la de question hang do mi do la de mai se watch over gi maram da go ai ma no gi comment se ke no par re go just no comment no question do hang ning do hang o ya ne ai sum ke na to note ai voices mai to ne ai mic se ya de sakai ba mic no mo ko no chira la kari ang ning ba le pinki nang question le braro subscriber Premlata Kachar, okay, welcome. Premlata Kachar. I may have a comment there. Question on Hangiro, a question and answer and PBJ Pirakeva. Like Nogi, YouTube, the Gari problem labor. Gari combined over. Just like a little me, okay. Slow. Okay, thank you. Premlata, Langisu, can I talk given the going around and sapi given in a go. The Anogi Nangi ni can only question lady and Nimble the Hangbiagani regarding what's time Gumbaga, like a topic in a thumb just 20 minutes watch our discussion Thomas Yanaga. We improve by Tarago. Channel look my name for the one. So I am still another me and the Kanana Laga. Many Kaptani ladies. The way they even know me on the Kanomi of the and content life and living or life and living question and them is a liar. Welcome life and livings. Discussion how Russia question me am do hango Kumaga. Take an akana lagado lady. I am the go only 20 minutes. Minute Kunka. Jam number about Kinoka topic and I go. What's over to minor count to it. Let's say 0.1 I decay. I'm Kong the brother Kong. Okay, Pinky, thank you. I'm going with the life and living. Nangi question me am the hang on high again. Kari no watch over him the subscriber. The subscriber am the tuno kaigo. Nangi channel amado Rani Mathil do. Genuine na kabo iti faigo. Natra di ang tarakani yung.
genuine on काब है देखो watch time से करम लाकनी video and live को okay जो watch hour से कोई की watch hour से live तो चट ब watch hour का दगेदी video upload तो लगा watch hour डा दगी Mama Kitchen welcome Nasina yaran mo ko ai live me am live but nasina ha mani and this is the last te to I tang okay watch hours ya koina live to mo tam da la ko watch hours ya se ji ga ko kenu ani le watch hour count to gi mo ngi makhan ani le ba watch hours se suppose let's say video duga karimba live to ga kemu mi cham le ju ba and nangna pung ahumari life the lay suneko de mi cham no ke pung ahumari life the lay ko na khali suna chipana mo se count to guni na ko do maina na te na hai bo aisu research am to re go ani hum ba yeng mane ba yeng mu do kamai to yab da na sai gi yengam mi ba yeng ba lo re na life se chat ba lo ra ga life se lo ra ga ko na sai gi मागी अकोम लाइव की तो मसाम होंगे वीडियो से अपलोड तो हुई ना अपलोड तो बुदो अदुनी है वो काउंट तो दोइसे मिसाई लाइव तो ले बुदो काउंट तो देना है वो तो अइना रिसर्च तो मतलब दमाइना सु हबेन मा लेगा तो अनि से रिसर्च तो मतलब अनि की मागी के नो से जो हाइबो ngam एक्जेक्टली बिकॉज़ अमन सु अमा अमन सु अमा फॉर एग्जांपल अइना नान सु मिसै था बदो से यंग जिगा आई सिम ते यंग द चाहंग देगा लास्ट आई सिकसे जेंजिगा आइना नान सेजिगा सम लाइव मा चटपदो ने दुगा कंटेंट चलो येंगिगा खरा चामन ग्रामा रा पिक्सलंगा आइना लाइव चलो येंगबदो समाना सी लाइव थाबने नान गो हजि लाइव सिम लेना गो नान इनि सेम थाबदो गा आइना काय मांग सी जेंगो सिगी केनो से येंगिगा सिगे यावरिसा 10 minute कगने वीडियो दो is a 10.42 second ne ba si 10.42 seconds ga says ga analytics se sanga yeng ji ga ma am se analytics season ba khang de analytics season ga da bani ga si am kana bani nan aina thaw ma dam da only kya la ba da 3 ga participant le ram bani ga 3 participants ga मोइना येंग मतुंग दा एना नेट या दबने दो तो तो बने बा 3 गा दो मतुंग दे नो मतुंग म्याम व्यू तो बदो इज अराउंड 14 ने बगा अदुगे एना फंगी बा वाच ओवर 0.5 गने बा ओके दिस के कैलकुलेशन से कमाइन तो या दगा तारी और तारी ओके मैम तारी ना गा इदी नानसु लायो जा okay yes मैम लाग anyway आई केनो जाएगा द सिगी सिगी केनो जा ओम ला मरि लाम दा द मतुंग द फंग व्यूज तो ने मोइना काउंट तो याइ से दोना फंग व्यूज तो ने काउंट तो जे द अजिक सी ने वाच टाइम द ले से 0.5 ने गा दैट मीन 0.5 ने दे क्या नो खंगा 0.5 means कोई के मिनट से क्या मंगा ना साइन गा 0.5 means सिगे कैलकुलेटर थम ने भाई ना को सिले लगा सी कैलकुलेटर से कैलकुलेशन है नो से सी खंगे लगा 0.5 को मिनट मंगा ना ओ एकदम ने को सी 1 equal to 6 minutes को 1 है बदी 6 minute ने बसी से को so 1 equal to 6 minutes हो जाएगा सा then size 0.5 में ना 0.5 तो समाना 0.5 दी देखिए मैं कैलकुलेट तो दी जाऊंगा 30 minutes ने भी यंग अमीदा 30 minutes असीगी तो 30 minutes ने भी यंग इदा सीसे का अदुनी दिगे तेज निना दिगे वाच टाइम दो जागी लोरे ना दो लोरे का जेंगो दुनिया का मोइना काउंट तो इन हाइसे दुगा क्वाइट इंपोर्टेंट ओबिदिगा वाच ओवर दा देखे अखोइना जागी व्यूज फंगदो अदुम ले व्यूज ताय ना हाइबदो व्यूज का सब्सक्राइबर तापी मरम सु लेबगा व्यूज कमाइना ताय हाबदने का सपोज ले से आइगी जुमदने मोबाइल मरी अहुम लेरें कलगा अहुम लेरें कला अदु करिंबा मोबाइल अहुम से करिंबा चमाना बने वाईफाई अमा सिजनरगा येंगदिने अये अखोनि येंबा खुतक दुगदी न व्यू दो लागनेबा
ꯚ꯭ꯌꯨꯗꯣ ꯂꯥꯛꯑꯦꯗꯅ ꯑꯗꯨꯒꯤ ꯍꯌꯦꯡꯅꯦ ꯒꯨꯒꯜꯒꯤꯅꯦ ꯃꯣꯏꯒꯤ ꯑꯦꯜꯒꯣꯔꯤꯗꯝ ꯍꯥꯏꯅ ꯀꯩꯅꯣꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏꯁꯤ ꯑꯦꯜꯒꯣꯔꯤꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯁꯔꯚꯔꯁꯦ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯛꯀꯅꯦꯕ ꯔꯤꯐ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗꯨꯒꯅꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯑꯍꯨꯝꯅ ꯌꯦꯡꯉꯤꯕꯅꯤꯅ ꯋꯥꯏꯐꯥꯏ ꯑꯃꯗꯒꯤ ꯑꯗꯨ ꯋꯥꯏꯐꯥꯏ ꯂꯣꯏꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯀꯅꯦꯛꯁꯟꯅꯤꯗꯅ ꯑꯗꯨꯅ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯗꯤꯚꯥꯏꯁ ꯑꯍꯨꯝꯗꯣ ꯑꯃ ꯑꯣꯏꯅ ꯎꯠꯀꯅꯦꯕ ꯈꯪꯉꯦꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯏꯐꯥꯏ ꯌꯨꯁ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯇꯥꯔꯛꯀꯅꯦꯕ ꯈꯪꯉꯦꯗꯅ ꯒꯪꯒꯥꯔꯥꯅꯤ ꯅꯪꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯦꯅꯤꯋꯦ ꯑꯗꯨꯝ ꯂꯩꯔꯝꯃ ꯑꯇꯩꯗꯤ ꯀꯔꯤ ꯀꯣꯏꯁꯟ ꯂꯩꯒꯦ ꯃꯌꯥꯝ ꯋꯥꯁ ꯇꯥꯏꯝꯒꯤꯗꯣ ꯂꯩꯔꯦꯀꯣ ꯑꯗꯩ ꯋꯥꯁ ꯇꯥꯏꯝ ꯍꯦꯟꯒꯠꯍꯟꯕꯒꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯚꯤꯗꯤꯑꯣꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯅꯦꯕ ꯚꯤꯗꯤꯑꯣꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯣꯝꯁꯨ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯅꯦ ꯂꯦꯁꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯀꯩꯅꯣ ꯌꯥꯎꯏꯅ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯍꯥꯏꯗꯤ ꯅꯤꯛꯇꯕ ꯀꯣ ꯑꯩ ꯈꯨꯠꯁꯤ ꯅꯤꯛꯑꯁꯨ ꯃꯥꯒꯤ ꯐ꯭ꯔꯦꯝꯗꯣ ꯚꯤꯗꯤꯑꯣꯗ ꯅꯤꯛꯑꯣꯏꯕ ꯆꯨꯝꯅ ꯁ꯭ꯇꯤꯜ ꯑꯣꯏꯅ ꯂꯩꯒꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯑꯦꯅꯤ ꯃꯣꯕꯥꯏꯜ ꯀꯣ 15,000 ꯄꯤꯕ ꯃꯣꯕꯥꯏꯜꯗ ꯂꯣꯏꯅ ꯌꯥꯎꯕꯅꯦ ꯑꯗꯨꯏꯗꯣ ꯑꯗꯣ ꯍꯌꯦꯡ ꯃꯣꯕꯥꯏꯜ ꯂꯩꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯑꯗꯨ ꯄꯣꯠꯇꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯌꯥꯔꯤꯉꯩꯒꯤ ꯐ꯭ꯔꯦꯝ ꯃꯅꯨꯡꯗ ꯊꯝꯃꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯣꯟꯇꯦꯟꯁꯦ ꯉꯁꯥꯏꯒꯤ ꯑꯦꯜꯕꯤꯗꯒꯤ ꯂꯥꯛꯄ ꯋꯥꯠꯆ ꯑꯋꯥꯔꯒ ꯑꯗꯒꯤ ꯅꯪꯒꯤ ꯀꯣꯟꯇꯦꯟ ꯁꯦꯝꯃꯒ ꯂꯥꯛꯄ ꯀꯩꯅꯣꯗꯣ ꯚ꯭ꯌꯨꯁ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯀꯣꯟꯇꯦꯟꯁꯤ ꯂꯥꯛꯄ ꯚ꯭ꯌꯨꯗꯨꯅ ꯌꯥꯝꯅ ꯍꯦꯟꯕꯅꯦꯕ ꯐꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯣꯟꯇꯦꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯅꯁꯥꯅ ꯗꯦꯕꯂꯞ ꯇꯧꯕ ꯉꯝꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯣꯟꯇꯦꯟꯗꯣ ꯐꯖꯕ ꯁꯦꯝꯕ ꯉꯝꯗ꯭ꯔꯗꯤꯕ ꯅꯪꯅ ꯑꯦꯜꯕꯤꯗꯣ ꯀꯌꯥꯅꯤ ꯇꯧꯒꯅꯤ ꯑꯦꯜꯕꯤ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯂꯥꯛꯀꯅꯤꯀꯣ ꯆꯞ ꯃꯥꯟꯅꯕ ꯕꯠ ꯀꯣꯟꯇꯦꯟ ꯐꯖꯕ ꯁꯦꯝꯃꯗꯤꯅꯦ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯀꯅꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯀꯣ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯥꯛꯑꯒ ꯄ꯭ꯂꯁ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨ ꯌꯦꯡꯉꯗꯤ ꯅꯪꯒꯤ ꯚ꯭ꯌꯨꯗꯣ ꯍꯦꯟꯒꯠꯂꯤꯗꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯒꯦ ꯌꯦꯡꯁꯤꯀꯣ ꯑꯩꯒꯤ ꯆꯦꯟꯅꯦꯜꯗ ꯌꯥꯝ ꯆꯥꯎꯗꯤ ꯆꯥꯎꯔꯕꯅꯤꯍꯦ ꯅꯦꯠꯁꯤꯁꯨ ꯑꯩꯒꯤ ꯃꯦꯆꯤꯟꯁꯨ ꯈꯔ ꯇꯞꯄꯦꯕ ꯃꯅꯤꯡꯗ ꯀꯩꯅꯣ ꯌꯥꯝ ꯆꯦꯜꯂꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 45 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯌꯦꯕꯀꯣ 45 ꯁꯕꯁꯀ꯭ꯔꯥꯏꯕರ್ ꯂꯩꯒ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯇꯦꯁ ꯀꯩꯅꯣꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯩꯗꯣ ꯂꯩꯗꯣ ꯑꯣꯟꯂꯤ 19 ꯚ꯭ꯌꯨꯁꯀ ꯂꯩꯌꯦꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯐ ꯑꯣꯐ ꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯅꯅꯦ ꯐꯅ ꯀꯩꯅꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯥꯝꯅ ꯂꯩꯔꯁꯨꯅꯦ ꯑꯗꯒꯤ ꯅꯪꯒꯤ ꯚ꯭ꯌꯨꯗꯣ ꯐꯪꯉꯣꯏ ꯀꯩꯅꯣꯗꯤ ꯃꯌꯥꯝꯗꯨꯅ ꯌꯦꯡꯗꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯤꯒꯩꯁꯤꯒ ꯀꯩꯅꯣ ꯂꯩꯕꯅꯦꯕꯀꯣ ꯌꯦꯡꯉꯨꯀꯣ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯡꯁꯦ ꯌꯦꯡꯉꯨ ꯑꯦꯚꯔꯦꯖ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯒꯤ ꯔꯤꯁꯇ ꯌꯦꯡꯁꯤꯀꯣ ꯔꯤꯁꯇ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯌꯨꯅꯤꯛ ꯚ꯭ꯌꯨꯋꯔꯁ 21 ꯂꯩꯀꯣ ꯍꯟꯅ ꯑꯃꯨꯛ ꯂꯥꯛꯈꯤꯗꯕ ꯌꯨꯅꯤꯛ ꯚ꯭ꯌꯨꯋꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯅꯦ ꯌꯦꯡꯉꯝꯕ ꯆꯠꯈꯤꯕ ꯏꯝꯄ꯭ꯔꯦꯁꯟꯁꯨ ꯂꯩꯀꯣ 44 ꯏꯝꯄ꯭ꯔꯦꯁꯟꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯁꯤꯒꯩꯁꯤꯒ ꯁꯤ ꯋꯥꯠꯆꯞꯇꯒꯤ ꯆꯠꯄ 54% ꯀꯣ 43% ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤꯗꯤ engagement ꯀꯃꯥꯏꯅ engagement ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯦꯅꯥꯂꯥꯏꯇꯤꯛꯁꯁꯨ ꯌꯦꯡꯉꯨ ꯑꯦꯅꯥꯂꯥꯏꯇꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ 10.42 ꯃꯤꯅꯤꯠ ꯁꯥꯡꯉꯤꯀꯣ ꯑꯗꯨꯏꯗꯨꯒ ꯑꯦꯚꯔꯦꯖ ꯚ꯭ꯌꯨ ꯗ꯭ꯌꯨꯔꯦꯁꯟꯁꯤꯅ ꯑꯣꯟꯂꯤ 1.54 ꯃꯤꯅꯤꯠꯅꯦꯕ ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ 10ꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯐꯪꯉꯤꯁꯦ ꯃꯤ ꯑꯃꯃꯝꯅ ꯌꯦꯡꯉꯝꯃꯤꯁꯦ ꯑꯣꯟꯂꯤ 1 ꯃꯤꯅꯤꯠ ꯑꯃꯃꯝꯇ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯥꯏꯛ ꯇꯧꯕ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯂꯩꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕꯗꯨꯕꯨ ꯀꯔꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1000 ꯌꯧꯔꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨꯅ ꯀꯩꯒꯨꯝꯕ 1,000 ꯂꯩꯔꯦꯅ ꯑꯗꯨꯗꯤ ꯅꯪ ꯑꯦꯛꯆꯨꯋꯦꯂꯤ ꯅꯪꯒꯤ 1,000 ꯚ꯭ꯌꯨ ꯂꯩꯒꯗꯣꯏꯅꯦꯕ ꯂꯩꯇꯦꯕ ꯑꯣꯟꯂꯤ 100-200 ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯃꯌꯥꯝꯗꯣ ꯌꯦꯡꯕꯤꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯌꯦꯡꯒꯗꯅꯤ ꯑꯗꯣ ꯃꯤꯟꯁ ꯂꯥꯏꯛ ꯁꯄꯣꯁ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯣ ꯌꯦꯡꯉꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯍꯌꯦꯡ ꯅꯪꯅꯁꯨ ꯃꯤꯒꯤꯗꯣ ꯌꯦꯡꯅꯤꯡꯒꯅꯤꯕ ꯅꯪꯅ ꯃꯤꯗꯣ ꯌꯦꯡꯗ꯭ꯔꯗꯤꯕ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯣꯏ ꯑꯗꯣ ꯂꯥꯏꯛ ꯊꯥꯕ ꯂꯣꯏꯔꯒ ꯚ꯭ꯌꯨ 600 ꯍꯦꯟꯅ ꯂꯩꯔꯒ ꯀꯣꯟꯅ ꯚ꯭ꯌꯨ ꯌꯥꯝꯗꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯂꯥꯏꯚꯁꯦ ꯋꯥꯆꯞ ꯀꯥꯟꯅ
kana hengani sina aina yamna nangning is haiba. Okay, once nangi video do ke upload oina lay dine ga upload oiba lay ga upload oiba khamana ko ki live to loraga private tamba ga any video nangna private kangde delete to bo oira dine ga aduga le ramba watch hour duga nangi subscriber ni mamang do iniga adona video do keno ko ki kaya public to publish to tamba ga public view to tamba ga ado live thaba loraga view 600 hena lay bahar siba lege corner view yam de and video amadi live se तो video की मागी लोयरगा लापदो लेसे भी अइना जी केनो तौरिसे लाइव चली जे लेसे कोई की व्यू क्या खले ओनली concurrent viewers is 4 का viewers लेगा इन तो चेक तो वे चुमरा ने जिंग participant is like 4 views like chumega 1 2 3 4 no mari katanya lai jega sigi 4 views है asi 4 gi views है 4 views lai se si views है aji nang lai la ado si loiraga ina oren sigi end tore na sa stream lai ne end to matam da upload to video ne amasa mang da ba natraga ina ke private tam gi ja ina delete to gi ja na ado upload to loiraga ne अदो मतुंग द काउंटर को मैं आमदने है मैंने केनो व्हाट्सएप लो याई से केनो की एलवी की मैंने हाय बाबा आई हापे हम रिसर्च तो रही है बनेगा मैं की मैंने हाय खरा मना है से ना व्हाट्सएप ले रे बा मतुंग मनुंग दे लोग देना ना है बट करी गुंबा कोई मोनेटाइज तो बोले देना व्हाट्सएप मोनेटाइज तो बोले रे दिना अदुम लो या बजा लाइक्स टू एंड थे it'll be okay live 300 yabuga live ki live de 50 minutes corner so deba ha de magi jing bigi chang do na sai ai na ba do kari gumba chamana ba internet connection koi lowi dana ba internet connection logo matam dana internet se koi ip address ana le ya ba the same ip address ke ko mari thokla dina और माइकी सेम आईपी एड्रेस के इन मोबाइल अनिम तो नहीं येंगे दिया बा दूसरी नंग व्हाट्सएप तो अंदर करनी है बा व्हाट्सएप जो अंदर करनी नंगे कहीं सब्सक्राइब तक रोज नंगे एड्रेस नंबर तो जो अंदर करनी है बा अदुनी तो ना साइकी नंग ने लेसे वीडियो अपलोड तो मतम दगा वीडियो अपलोड तो मतम द दोगी सिपना मगे कमाइना तो होनी है बा नंगना कहीं बा वीडियो से अपलोड तो दे रहा ना नंगे मोबाइल तो दुनी ना अदु नंगना खंग नंगी मोबाइल से nangi na sagi wifi do connect sung tau tau gono never tau tau ya de ga aduga da atopa nangi ahum ga leibudo adu dana di nang connect keno tor ga nangi yeng ba ya ni de nang phangani ba wa so do kai ngwa nang same ip digi same wifi digi nang na video so upload to ba yeng su yeng bo di nang ni yeng ba cha ma ne ya ba do youtube ge algorithm hai do mai na to yo okay was a live sub and the live ki when live the okay yan tarega dona same wifi use to gano take na kari ni questions nimble le just kya minute kya sura 14 minutes surega ke 19 minutes sura 1 minute ani hum ga le second ani ante kari ga ningba ai live se stream se end to draw ne ni si matang da kana live se lag tori participant kana le se ga anta live ma pinky okay kasar chendra sab pinky sam sa pinky nang yam sab to uro ne देखिने नोगी आई अमना ख्वादी इम्पोर्टेंट अमा हाइगेगा वीडियो अपलोड तो दिने लेसे नंग हजनसी वीडियो मा अपलोड तोरेगा नसी वीडियो मा अपलोड तोरे हेंग वीडियो मा लेसे हंदक की वीक से वीडियो अनि अपलोड तोरे देखि नंग तोक तो वा देन नंग ने गेप्स ओके हफ्ता अनि गेप्स पिरेगा दे तो बा दे दी नंग चैनल दो डेड है दो दिने चैनल डेड हो दिने वाय अंगल लगुता चैनल से अदुना लेसे नंग नसी नंग एटलीस्ट ट्राई तो के month amada at least 4 video upload to regular
जैसे week day means every week one video होता है every week खुदिंगी video होगा जो नंगा कहीं घूमने सी video upload तो हो रहा है देती video कोई ना upload तो हो रहा है निमित्त रांग वानी कुछ मतुंगा मत हो रही का देती न सही मायके live तो मायके video तो की मायके flow में ले ना तो flow तो मांगा नहीं वागने हो उनका कल को ममागी जो मगल ले बरगम तो बनी कि नो मित्रा मंगानी रा काम मथुनी रगे नो गेस ले ना बांग नसी तो ना तब ममागी तो के नो बा अदु दो खरा मेंटेन तो रचा था मान के वीडियो तो यार कि वन वीक मुंगा ऐसु सीरिये आइबु नो वीडियो अब तब कोई ना पिंके नंग वीडियो हाबु को नि short gumba rasu nangi channel duane activities kana le anta ya activities le itratina for example nang goi room ma le rengal room du ga mi sa do sin to dre dum le sele de mirang thu jela ni hu de ifun chin jela ni wa de mi na de room do chang ba pham ba do tan ni na adamaina ni sai gi mi na thi bam dam pham ni de bu dana mai channel do activities तो लेंता है वो घर से कहीं कहीं हाफ में शॉर्ट की मुझे होए शॉर्ट को मतलब मानो हाफ का ना माई चैनल लो माई एक्टिव होए ना ले लो नत्र दी चैनल लो डेड होए नहीं वंस डेड होए गया वो दो हंगल को तो आम कोई नहीं संगने अब वीडियो द व्यू लागते लाइव ती होए अदुनी अदुगी सागी वीडियो की केनो दो कंटेंट दो अदुनी अब मान इम्पोर्टेंट दो वीडियो द व्यू लागते तो कहीं ना ना सागी नंगे सब्सक्राइबर सिंह तो नहीं यंग भी दबा प्लस मपानदगिसु लाक्तबा को मपानदगिसु लाक्तबा ए सेसिगा आई जा वीडियो में यंगजिगा आईगी सिगी केना से यंगसि अदुगा मागी केना दा हायरगेबा ए केना से ए मनिंगदा केना चेलेबा दुना खरा स्लो है 이게 애널리틱 지행시가 아직 비디오도 안되게 애널리틱 지행시도가 걔노도 강간이가 그만이나 더위에도 좀 시기 비디오자 에나 시 비디오제 업로드 도모담다나 just two viewers ka leaving only two views ka sorry two subscriber आएगा two subscriber leaving अदो मतमदुगा एगी केनोजे 727 बंगिने view का the watch time is 17.7 bang subscriber ma okay subscriber city kau ke no to jiga thi no to duga list mu yang jiga list yang si the new views ko impression ka the impression hai je senior impression je kari no ba na koi gi inside gi youtube hang ma dam de yana na tholak pa thumbnail me am do अदुनी इंप्रेशन है यूट्यूब हांगों तंदे याना ना थोड़ा बहुत थंबनेल में आम दो होम पेज की रिकमेंडेशन इंप्रेशन है जो दुनिया में अदो मी वन दे तो उल्ले मतुंग दे मी क्या करना तो मी क्या करना ये नहीं है इसके ये से क्लिक क्या कर वही है वैसे से सिले इसने क्या होगी इंप्रेशन तुम दे क्लिक क्या होगा ना हाई भी नहीं 392 व्यू फ्रॉम इंप्रेशन है दी मोइना ना सही होम पेज तो ऊपर दो अदो ये 392 मी करना ये नहीं है अदगी अदो मोइना यंगम कामुसिना 5.86 minutes 5.86 minutes केनो 5.5 hours 0.86 minutes केनी प्रे केनो watch hour पिरम याबे गन अदगी नसाइगी कमाइना थिरा लाई मीना जिगी 700 फंग लाई जी व्यू फंगिदो कमाइना लागे दी नसगे इन हाइब एना एगी वीडियो जागिना कीवर्ड आप टेक आप आइदो एना पायलट ग्लोबल फैमिली अन हाबेगा अदमाइना थिरा लाई मीना पायलट ग्लोबल फैमिली है ना थियोगो में तो सागे ये वीडियो दो फंगेगा यूट्यूब तो ये थाबल म्यूजिक 2023 है नहीं बमा तमदा ये म्यूजिक ये वीडियो दो फंगेगा तो फंगागा लागा मिने यंगा मिने अदुना ने आइना सागे मयाम गिन सागे केनो हापू हाइसे टेक हापू देखे व्यू केनो कीवर्ड हापू हाइसे गेमिंग एफएफ गेमिंग ना करी गेम्स आने बी केनो साने रो बीजीएमआई साने रो नत्रगा करी यूनिवर्सल लॉस नहीं दो पबजी
PUBG नत्रगा करीनो अमगदु लेदा गेमिंग एफएफ से अदुई मबाते करी ngसाई खंगेनागा कॉपीराइट की मतंगदगा ओके कॉपीराइट हाइदि कइनो हाइबदनगा कॉपीराइट हाइबदि मी अमगी पोदमा कॉपी तोरगा अइना पुना लागा एगिदुगा हापा को द कॉपीराइट सो नि थइगा अमना कॉपीराइट स्ट्राइक अमा लैना चैनल स्ट्राइक तोबम लैगा अमना जस्ट कॉपीराइट नि आइना यूज तोबिगा अद कॉपीराइट तने खाइदिगी साथीजे चैनल स्ट्राइक तोरकुदुनेबा चैनल गेगुमा अहुमलक स्ट्राइक तोरदिगा अदुदि नंगी चैनल नमा टोटली डिलीट होइगनेबा वा अमना कॉपीराइट अमा लै चुमनगी जस्ट कॉपीराइट अमा अजा दो वीडियो दा मी चाम लाखपगी लाइक दा मी चनी लाखपगा अनिसे कनाना कने अजा मी चनी लाखपजे मी चनी लाखपजिदी अइगी खंगनब मी गदो होइदोनेबा चमेगा हजिक लेरिबा लाइफ दो कोइन हजिक लेरिजा कम्युनिटी कोइगी जस्ट कम्युनिटी नि हायरासेबा कोइगी हजिक लेरिबा कम्युनिटी से आई लाई मैम लाई अमा लाई मलाई से जैसे ऐसे जस्ट कम्युनिटी अमने ना कोई कम्युनिटी मेंबर से क्या गौरंगमनि आई नुम खंजाबदा अराउंड 30-40 कम्युनिटी ओरंगमनेबा से 30-40 कम्युनिटी से सी कक्तनी लाइसे द कम्युनिटी तो चावरगा चनी चोम सुरकनिना बट नंगी वीडियो दुगा व्यू लाक्तोइसिदि अइगिना येंगजबा अइगी सब्सक्राइबर येंगजबा खरम लेरे मपानी लाक्पदो मपानी लाइं कानेबा कने मोदि लांगमनि येंगनि चकिनिगा देगी नंग सब्सक्राइब तोरंगमनि अनोबा लाद इंटरेस्टिंग ओरेदिगो अदनने खयदि फबजे वीडियो रोमदे यामना प्रेशर पिबोगा वीडियो कंटेंट से कंटेंट नाम अब सागदो अदो गेमिंग की नंगी लाइ कॉपीराइट तो दोम लागेगा कॉपीराइट से नसागी ने अखोगी इसई गुंबा लेबो कॉपीराइट से सिनो माइन तो याबदा इसई कोई हिंदी इसई जाम तो गलिनागा हिंदी से इंग्लिश से गुंबा मोइसे कॉपीराइट जाम पिया से कॉपीराइट से कमाइन तो याबदा अतो कॉपीराइट यावबा वीडियो दो येमु था मदमदो एड लागनेबा अदनो कमाइन तो मोइना नंगोंदा हाइनेबा सिदी अइगी कनोनी अइगी प्रोडक्ट की पोतनी नंगना हापिदो फरे नंग हापचो बट दुगेगी फंगो पैसा दो अइगी नि अदना कोई कॉपीराइट जाव इसई गेमदा वीडियो थोलेइदो अदुगिनि अइगी म्याम कॉपीराइट जावनेबा सा कॉपीराइट हम जावने ना जुम थमने न कॉपीराइट जावबजे जुम थमसु केम काइदे हिंदी इसई गुम गेम जुम थमला केम काइदे द कॉपीराइट दा यामना स्ट्राइक चार्ज कमन आइबदा कोई मीगी वीडियो यूट्यूब चैनल दगी कोई कंटेंट लेदना अदु लथोगा नंगना पोस्ट तोबदो अदुनि चैनल द स्ट्राइक चार्ज यामना मी ओरिजिनल कनो ओइबा कंटेंट दो कोइना हुरालगा अइगी सागा हापचनबदो अदुदोनेबो खयदि कॉपीराइट चार्ज दना यारिङे नमदा के म्यूजिक हापदो नममदम इसागी म्यूजिक लेगा म्यूजिक हापके हारगा फ्री म्यूजिक फंगमनिगा वाईटी स्टूडियो दा चंगागा चंगागा वाईटी स्टूडियो चंगागा म्यूजिक लेरंगनेबगा ये ऑडियो लाइब्रेरी लेबसे ओरेना सा ये ऑडियो लाइब्रेरी से चंगोगा से चंगदिना सी याव म्यूजिक म्याम लोन फ्री गदनी से सिनंग पैसा पिबे याम मथौ तारदे मोइनसु कॉपीराइट लागदबने सिसे ऑडियो लाइब्रेरी चंगागा अदो मोबाइल लेदि मोबाइल ददि यावदब्रा केनोम तौबनेगा अमतै संदंग चेक तौदो मोबाइल दा केनोबा यावद्रदिना क्रोम दी चंगागा देगी यूट्यूब दो सॉरी यूट्यूब क्रोम दी चंगा कोई के मखादा येंगोगा डेस्कटॉप केनो आइन लेरंगनी डेस्कटॉप की माई ऑप्शन लेबे डेस्कटॉप तो नमो दुआ या मी 3 स्ट्राइक चारदी चैनल दो या होगी होय अदो हुमलक चारदी यादेबो अदना इसईगुम केगुमदि हापा याबने अदो तुम कॉपीराइट आना केनो तोबदो अदु खक्तंगी वाने नुंगाइतबे वाने दो हें केगुमबा जोइदो सोइदना केगुमबा एगी केनो अम तौरें खलगा सब्सक्राइबर मैम फंगें खलगा अदुदि नंग नुंगाइरोइबो दु डिलीट तौबदो अदो एडिट तौबसु याइगा डायरेक्ट एडिट तौबदो अदो एडिट कमाइन तौ याबदा कोइगी नसाइगी वीडियो से हिंदी से हम थांगलेना सा थांगलेनिना
ꯊꯥꯡꯒꯠꯂꯒ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯆꯥꯏꯁꯦ ꯄ꯭ꯔꯣꯒꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯦꯕ ꯁ꯭ꯇꯦꯖꯇ ꯄ꯭ꯔꯣꯒꯥꯝ ꯇꯧꯔꯦꯅ ꯈꯜꯂꯣ ꯍꯤꯟꯗꯤ ꯏꯁꯩꯗ ꯖꯒꯣꯏ ꯐꯖꯅ ꯁꯥꯔꯦꯅ ꯈꯜꯂꯣꯕ ꯑꯗꯩꯗꯤ ꯅꯪꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯞꯂꯣꯗ ꯇꯧꯔꯦ ꯑꯞꯂꯣꯗ ꯇꯧꯕ ꯁꯨꯝ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯦꯕ ꯑꯗ ꯃꯤꯅꯗꯤ ꯈꯪꯈ꯭ꯔꯦꯕ ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯌꯦꯡꯅꯤꯡꯕꯒꯤ ꯀꯩꯅꯣꯝꯗꯤ ꯂꯩꯗꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯒ ꯌꯦꯡꯅꯤꯡꯕꯒꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯅꯣꯡꯃꯗ ꯊꯝꯃꯣ ꯃꯤꯁꯤꯅ ꯌꯦꯡꯒꯜꯂꯦꯗꯅ ꯑꯗꯣ ꯅꯪꯒꯤ ꯍꯣꯔꯦꯟ ꯋꯥꯠꯆ ꯑꯋꯥꯔꯗꯣ ꯈꯔ ꯐꯪꯉꯦ ꯀꯥꯟꯗꯣꯒ ꯑꯦꯗꯤꯠ ꯆꯠꯂꯒ ꯚꯤꯗꯤꯑꯣꯗꯣ ꯃꯥꯒꯤ ꯁꯥꯎꯟꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯆꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯅꯪꯒꯤ ꯀꯣꯄꯤꯔꯥꯏꯠꯇꯣ ꯍꯥꯟꯅ ꯂꯧꯊꯣꯛꯈ꯭ꯔꯅꯤꯅ ꯑꯗꯩ ꯅꯪ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯞꯂꯣꯗ ꯇꯧꯔꯦ ꯃꯃꯥꯡꯗ ꯌꯦꯡꯍꯧꯗꯣꯏ ꯀꯥꯡꯕꯨꯗꯨ ꯌꯦꯡꯈ꯭ꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯕ ꯍꯥꯎꯕꯁꯦ ꯐꯣꯡꯐꯣꯡ ꯁꯥꯏꯅ ꯍꯥꯎꯇ꯭ꯔꯅ ꯑꯗꯨꯃꯥꯏꯅ ꯐꯣꯡꯐꯣꯡ ꯁꯥꯏꯅ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯌꯦꯡꯅꯍꯜꯂꯅꯤꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯀꯥꯟꯗꯕ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃ꯭ꯌꯨꯖꯤꯛꯇꯣ ꯂꯧꯊꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯗꯤꯑꯣ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯉꯒ ꯏꯁꯩ ꯑꯃꯅꯤ ꯊꯥꯖꯤꯜꯂꯒ ꯁꯨꯝ ꯊꯝꯕ ꯌꯥꯔꯦ ꯂꯋꯥꯏꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩ ꯐꯖꯃꯔꯕ ꯁꯥꯎꯠ ꯀꯥꯂꯣꯝꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯇꯩꯗꯤ ꯀꯔꯤ ꯍꯪꯅꯤꯡꯕ ꯂꯩ ꯋꯥꯠꯆ ꯑꯋꯥꯔ ꯃꯥꯡꯕꯁꯤꯅ ꯀꯔꯤ ꯃꯥꯡꯉꯤꯅꯣ ꯑꯣꯀꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ ꯋꯥꯆꯔ ꯃꯥꯡꯕꯁꯦꯀꯣ ꯑꯃꯈꯛ ꯂꯩꯀꯣ ꯁ꯭ꯄꯦꯝ ꯀꯧꯕ ꯑꯃ ꯂꯩꯀꯣ ꯁ꯭ꯄꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯑꯩꯅꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯖꯔꯒ ꯈꯣꯠꯆꯔꯒ ꯌꯦꯡꯍꯟꯕ ꯗꯥꯏꯔꯦꯛ ꯊꯤꯔ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯕꯨ ꯁ꯭ꯄꯦꯝ ꯀꯧꯏ ꯁ꯭ꯄꯦꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯒꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯀꯩꯅꯣ ꯅꯠꯇꯕ ꯋꯥꯆꯞꯇ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯄꯩ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ SMS ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯈꯪꯗꯕ ꯀꯝꯄꯅꯤꯒꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯁ꯭ꯄꯦꯝ ꯀꯧꯔꯦꯕꯀꯣ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯗꯤꯂꯤꯠ ꯇꯧꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯆ ꯇꯥꯏꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯁꯨꯅꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁ꯭ꯄꯦꯝ ꯇꯧꯅ ꯂꯧꯕ ꯇꯥꯔꯗꯤꯅꯦ ꯑꯗꯨꯑꯣꯏꯗꯤ ꯀꯛꯊꯔꯛꯀꯅꯤ ꯑꯗꯒꯤ ꯅꯪꯒꯤ ꯋꯥꯆ ꯑꯋꯥꯔꯁꯨ ꯀꯛꯊꯈꯤꯅꯦꯕ ꯑꯗꯨꯅꯤ ꯁ꯭ꯄꯦꯝ ꯍꯥꯏꯁꯦ ꯑꯗꯨꯅꯤꯅꯦ ꯃꯣꯏꯅ ꯌꯥꯝ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯒꯤ ꯑꯦꯜꯒꯣꯔꯤꯗꯝꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯦꯕ ꯃꯣꯏ ꯂꯣꯏ ꯈꯪꯒꯅꯦꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯏꯅꯣ ꯀꯗꯥꯏꯗꯒꯤ ꯊꯤꯔ ꯂꯥꯛꯏꯅꯣ ꯑꯗꯣ ꯑꯩꯅ ꯄꯤꯕꯗꯨꯗꯤ ꯃꯥꯡꯉꯣꯏꯀꯣ ꯑꯩꯅ ꯄꯤꯕꯗꯨꯗꯤ ꯂꯣꯏ ꯃꯤ ꯑꯃꯒꯤ ꯐꯣꯟ ꯑꯃꯗꯒꯤ ꯂꯣꯏ ꯄꯤꯕꯅꯦ ꯑꯩꯅ ꯄꯤꯕꯗꯣ ꯑꯗꯒꯤ ꯑꯩꯅ ꯁꯥꯕ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯃꯌꯥꯝꯗꯨꯁꯨꯀꯣ ꯂꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯤ ꯂꯧꯔ ꯁꯥꯕꯅꯦꯕ ꯑꯩꯅꯀꯣ ꯑꯗꯒꯤ ꯑꯃꯅ ꯈꯔꯝꯕꯅ ꯑꯩꯅ ꯚꯤ ꯄꯤ ꯑꯦꯟꯒ ꯍꯥꯏꯕꯗꯣ ꯚꯤ ꯄꯤ ꯑꯦꯟꯗꯤ ꯈꯪꯉꯤꯅ ꯃꯌꯥꯝꯒ ꯚꯤ ꯄꯤ ꯑꯦꯟ ꯇꯧꯔꯒ ꯁꯥꯕꯁꯨ ꯌꯥꯎꯋꯤꯀꯣ ꯃꯌꯥꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯣꯠꯅꯕꯗ ꯏꯃꯦꯜ ꯑꯥꯏ ꯗꯤꯒ ꯄꯥꯁꯋꯥꯔꯗꯀ ꯅꯤꯡꯁꯤꯡꯕ ꯍꯣꯠꯅꯕꯗ ꯀꯣꯛꯀꯁꯤ ꯉꯥꯎꯕꯖꯥꯠꯅꯤ ꯑꯦꯅꯤꯋꯦ ꯑꯇꯩ ꯀꯣꯏꯁꯟ ꯀꯔꯤ ꯂꯩꯒꯦ ꯑꯗꯣ ꯑꯦꯀꯥꯎꯟ ꯑꯅꯤꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯀꯔꯦꯕ ꯑꯩ ꯁꯤꯒꯤ ꯂꯥꯏꯐ ꯁꯥꯏꯟꯁ ꯑꯃ ꯎꯗꯦ ꯑꯝꯇꯪ ꯄꯤꯁꯤꯜꯂꯝꯒꯦꯕ ꯑꯣꯀꯦ ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯝ ꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯦꯀꯥꯎꯟ ꯑꯅꯤꯗꯤ ꯑꯩꯅꯤ ꯑꯗꯨ ꯑꯦꯀꯥꯎꯟ ꯑꯅꯤꯗꯨ ꯑꯩꯅꯤ ꯑꯣꯀꯦ 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 ꯚꯥꯏ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯗꯤ ꯑꯝꯇꯪ ꯍꯪꯉꯣ ꯌꯥꯒꯅꯤ ꯑꯩ ꯑꯥꯏ ꯑꯦꯝ ꯍꯦꯞꯄꯤ ꯑꯩ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦꯁꯨ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯌꯦꯁ ꯒꯦꯃꯤꯡ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯄꯤꯡꯀꯤ ꯒꯨꯗ ꯅꯥꯏꯠ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯁꯦ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯒꯦꯃꯤꯡ ꯍꯥꯏꯔꯛꯑꯣ ꯒꯦꯝꯒꯤꯔꯣ ꯁꯤꯅꯦꯃꯥ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯦꯔꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯒꯦꯃꯤꯡ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔ ꯂꯩꯒ ꯍꯣꯏ ꯔꯥꯅꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩ ꯏꯆꯟ ꯅꯨꯄꯤ ꯔꯥꯅꯤꯗꯣ ꯏꯆꯟ ꯔꯥꯅꯤ ꯃꯃꯥꯁꯨ ꯎꯏꯈ꯭ꯔꯕ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯏꯐ ꯂꯩꯔꯤ ꯑꯣꯀꯦ ꯑꯣꯀꯦ ꯐ꯭ꯔꯤ ꯐꯥꯌꯔ ꯀꯣ
ꯑꯩ ꯄꯞꯖꯤ ꯁꯥꯟꯅꯩ ꯀꯩꯅꯣꯒꯤ ꯄꯤ ꯁꯤ ꯚꯔꯖꯟꯀꯣ ꯑꯗꯒꯤꯗꯤ ꯑꯃꯅ ꯄꯞꯖꯤ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗ ꯌꯨꯅꯤꯚꯔꯁꯦꯜꯒꯤ ꯁꯥꯟꯅꯩ ꯁꯥꯞꯁꯤꯡꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔ ꯍꯥꯏꯕꯨ ꯑꯦ ꯀꯥꯏꯗꯦ ꯅꯪ ꯂꯥꯏꯐꯀꯤ ꯅꯪꯒꯤ ꯁꯥꯞ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯖꯦꯅ꯭ꯌꯨꯟ ꯈꯛꯇꯅꯦ ꯑꯩꯅ ꯄꯤꯔꯤ ꯃꯌꯥꯝꯗꯣ ꯑꯦ ꯄꯤꯡꯀꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯡꯀꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯅꯤꯀꯣ ꯍꯪꯕꯗꯣ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯒꯅꯤ ꯅꯣꯏ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩ ꯆꯦꯅꯦꯜꯁꯦ 42 ꯈꯛꯇꯪ ꯂꯩ ꯇꯥꯛꯄꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧ ꯇꯥꯏ ꯀꯥꯏꯅ ꯑꯩ ꯑꯦꯛꯆꯨꯋꯦꯂꯤ SEOꯒꯤ ꯊꯕꯛ ꯇꯧꯏꯀꯣ SEO ꯍꯥꯏꯕꯗꯤ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖꯔ ꯀꯣ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁ ꯂꯩꯗꯅ ꯅꯣꯏ ꯁꯤꯁꯦ ꯀꯩꯅꯣꯁꯦ ꯌꯨꯇꯨꯕꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯑꯗꯨꯒ ꯀꯅꯦꯛ ꯂꯩꯅꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯊꯕꯛꯇꯣ ꯇꯧꯋꯦꯕꯀꯣ ꯏꯁꯥꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠꯇ ꯇꯧꯕꯀꯣ ꯌꯨꯇꯨꯕꯇ ꯅꯠꯇꯕ ꯑꯣꯀꯦ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏꯁꯨ ꯁꯥꯟꯅꯩ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏ ꯁꯥꯟꯅꯗꯦ ꯀꯩꯅꯣꯗ ꯌꯥꯝ ꯂꯩ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏꯗ ꯍꯦꯀꯔꯁ ꯌꯥꯝ ꯆꯪꯉꯤ ꯑꯗꯣ ꯌꯨꯅꯤꯚꯔꯁꯦꯜ ꯀꯩꯅꯣꯗ ꯁꯥꯟꯅꯕꯗꯨꯅ ꯅꯨꯡꯉꯥꯏ ꯌꯨꯔꯣꯞ ꯁꯔꯚꯔꯗ ꯁꯥꯟꯅꯩ ꯑꯗꯨꯁꯨ ꯑꯩꯗꯤꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯇꯧꯔꯒ ꯁꯥꯟꯅꯩ ꯌꯨꯔꯣꯞꯇ ꯁꯥꯟꯅꯩ ꯌꯨꯅꯤꯚꯔꯁꯦꯜ ꯀꯣꯔꯤꯌꯟ ꯚꯔꯖꯟꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤꯀꯣ ꯀꯩꯅꯣ ꯀꯅꯦꯛꯁꯟ ꯑꯣꯏꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯌꯥꯅꯤ ꯑꯣꯀꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯒꯦꯃꯤꯡ ꯂꯥꯏꯐ ꯁꯥꯏꯞꯁ ꯂꯥꯏꯐꯀꯤꯗꯤ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯥꯏꯐꯀꯤ ꯅꯠꯇꯦ ꯔꯥꯅꯤ ꯃꯊꯦꯜꯒꯤꯗꯤ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯄꯤꯔꯤꯅꯤ ꯅꯤꯡꯁꯤꯡꯉ ꯅꯪ ꯂꯥꯏꯐꯁꯦ ꯊꯤꯌꯦꯕꯀꯣ ꯐꯪꯗꯕ ꯋꯥꯅꯤ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯊꯤꯔꯝꯕꯅꯦꯕ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯐꯪꯗꯦ ꯏꯃꯥꯟꯅꯕꯤ ꯃꯣꯕꯥꯏꯜꯗ ꯊꯤꯕꯅꯤ ꯐꯪꯗꯕ ꯋꯥꯅꯤ ꯐꯪꯗ ꯑꯩꯅ ꯄꯤꯗ꯭ꯔꯕ ꯍꯌꯦꯡ ꯊꯤꯔꯛꯀꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯉꯒꯀꯣ ꯊꯤꯔꯒ ꯄꯤꯒꯦ ꯑꯃꯨꯔꯛ ꯍꯥꯏꯁꯦ ꯃꯐꯝ ꯑꯃꯒꯤ ꯃꯃꯤꯡꯂꯣ ꯑꯗꯣ ꯑꯃꯨꯛ ꯑꯅꯤ ꯁꯥꯡꯕ ꯀꯥꯟ ꯑꯃꯨꯛ ꯑꯅꯤ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯑꯣꯀꯦ ꯂꯥꯏꯐ ꯑꯣꯀꯦ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯆꯦꯟꯗ꯭ꯔꯦꯍꯦ ꯑꯇꯣꯞꯄ ꯀꯩꯅꯣꯗꯨꯒ ꯑꯗꯨꯗ ꯑꯣ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏꯗꯤ ꯑꯗꯨꯗ ꯊꯣꯛꯏꯕ ꯂꯥꯐꯗꯨ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯣ ꯁꯤꯗ ꯊꯣꯛꯏꯕ ꯂꯥꯐ ꯀꯩꯅꯣꯁꯦ ꯍꯥꯏꯔꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯤ ꯃꯣꯏ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯨꯝꯕ ꯄꯤꯅꯕ ꯑꯣꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯊꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯆꯠꯂꯤꯁꯦ ꯑꯁꯨꯝ ꯄꯥꯏꯔꯒ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯦꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯗꯗꯤ ꯃꯣꯕꯥꯏꯜꯗꯗꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯣꯏꯀꯣ ꯃꯣꯕꯥꯏꯜꯗ ꯊꯣꯛꯄ꯭ꯔꯥ ꯑꯦꯅꯤꯃꯦꯁꯟꯒꯨꯝꯕꯅꯤꯗ ꯑꯩꯈꯣꯏ ꯑꯣꯀꯦ ꯑꯣꯖꯥ ꯑꯣꯖꯥ ꯈꯔ ꯄꯤꯌꯨ ꯐꯣꯟꯗꯒꯤ ꯑꯣꯖꯥꯗꯒꯤ ꯑꯣꯀꯦ ꯑꯩ ꯐꯣꯟꯗꯒꯤ ꯑꯩ ꯄꯤꯒꯅꯤ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯣꯏꯗꯤ ꯂꯧꯔ ꯃꯣꯏꯒꯤ ꯇꯧꯋꯦꯕ ꯃꯃꯥꯅꯦ ꯅꯪꯅꯦ ꯑꯗꯒꯤ ꯑꯁꯤꯠꯅꯦ ꯃꯣꯏꯒꯤ ꯇꯧꯕꯅꯦ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯍꯪꯉꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤꯀꯣ ꯅꯪꯁꯦ ꯐꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯒꯤ ꯀꯥꯏꯅ ꯑꯁ ꯐꯣꯟꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯍꯣꯏ ꯑꯩ ꯀꯣꯏꯁꯟ ꯍꯪꯕꯗꯣ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯣꯖꯥ ꯈꯔ ꯄꯤꯌꯨ ꯐꯣꯟꯗꯒꯤ ꯑꯣꯖꯥꯗꯒꯤ ꯌꯦꯡꯕ ꯌꯥꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯈꯔ ꯄꯤꯌꯣ ꯍꯥꯏꯕꯀꯣ ꯐꯣꯟꯗꯒꯤ ꯑꯣꯖꯥꯗꯒꯤ ꯌꯦꯡꯕ ꯌꯥꯕꯗꯣ ꯍꯥꯏꯔꯣ ꯑꯩ ꯀꯣꯏꯁꯟ ꯍꯪꯕꯗꯣ ꯂꯩ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯥꯟꯅꯁꯤꯔꯣ ꯁꯤꯗꯤ ꯄꯤꯡꯀꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯅꯍꯥꯟꯗꯤ ꯅꯦꯠ ꯌꯥꯗꯕꯒꯤꯅꯤ ꯑꯩ ꯅꯦꯠꯇꯣ ꯀꯩꯅꯣ ꯇꯧꯔꯒ ꯇꯠꯈ꯭ꯔꯕ ꯃꯌꯥꯝ ꯃꯔꯛꯇꯒ ꯇꯠꯄ ꯃꯤꯟꯁ
ꯂꯥꯏꯠꯁꯦ ꯂꯩꯇꯕ ꯑꯗꯣ ꯑꯩꯒꯤ ꯅꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯦꯟ ꯀꯩꯅꯣꯗ ꯄꯋꯥꯔꯗ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯒ ꯏꯟꯚꯔꯇꯔꯗ ꯌꯥꯎꯗꯕ ꯑꯗꯨꯅ ꯇꯠꯈꯤꯕ ꯏꯆꯟ ꯒꯪꯒꯥꯔꯥꯅꯤ ꯑꯦꯅꯤ ꯀꯣꯏ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯅꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯅꯣꯏꯅ ꯆꯥꯕ ꯎꯠꯂꯤꯗꯅ ꯆꯥꯕ ꯅꯣꯏꯒꯤ ꯃꯨꯛꯕꯦꯡ ꯍꯥꯏꯕ꯭ꯔꯥ ꯃꯨꯛꯕꯥꯡ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯅꯗꯦꯀꯣ ꯑꯗꯣ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤ ꯅꯣꯏꯅ ꯆꯥꯕ ꯃꯇꯝꯗꯀꯣ ꯃꯤ ꯑꯇꯩꯅ ꯆꯥꯕꯗꯣ ꯌꯦꯡꯉꯨꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯆꯥꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯀꯩꯅꯣ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯃꯩꯀꯥꯞ ꯃꯩꯀꯥꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯥꯗꯣ ꯍꯦ ꯍꯦꯅ ꯅꯣꯛꯄꯗꯣ ꯑꯗꯣ ꯃꯩꯀꯥꯞꯄꯤ ꯑꯗꯣ ꯃꯣꯏꯅ ꯆꯥꯕꯗꯁꯨ ꯌꯦꯡꯉꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡꯒ ꯊꯛꯄꯗꯣ ꯃꯈꯣꯟꯗ ꯒꯠ ꯒꯠ ꯒꯠꯇꯅ ꯂꯥꯛꯄꯗꯣ ꯑꯗꯨꯝꯕ ꯏꯐꯦꯛꯄꯨꯗꯣ ꯍꯥꯞꯀꯗꯕꯅꯤ ꯅꯣꯏ ꯆꯥꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯃꯤꯅ ꯆꯥꯅꯤꯡꯕ ꯑꯃ ꯄꯣꯛꯅꯤ ꯆꯥꯅꯤꯡꯕ ꯄꯣꯛꯏꯅ ꯇꯤꯟ ꯇꯥꯕ ꯑꯃ ꯄꯣꯛꯄꯅꯦꯕ ꯃꯤ ꯎꯔꯒ ꯃꯤꯅ ꯆꯥꯕ ꯎꯔꯒ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯃꯣꯏ ꯑꯗꯨꯏ ꯁꯥꯎꯟꯒꯤ ꯏꯐꯦꯛꯇꯣ ꯍꯥꯞꯆꯤꯜꯂꯤꯅꯦꯕ ꯃꯣꯏꯅ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯗꯩ ꯆꯥꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯐꯪꯕꯅꯦꯕ ꯌꯨꯇꯨꯕꯇ ꯐ꯭ꯔꯤꯗ ꯑꯗꯣ ꯍꯥꯞꯆꯜꯂꯣ ꯀꯩꯅꯣ ꯀꯩꯅꯣꯗ ꯀꯔꯤꯑꯕ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣ ꯀꯔꯤꯗ ꯑꯦꯗꯤꯠ ꯇꯧꯔꯤ ꯗꯥꯏꯔꯦꯛ ꯀꯥꯞꯄꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯒꯤꯗꯣ ꯌꯥꯝ ꯂꯩꯕꯅꯤ ꯃꯣꯕꯥꯏꯜꯒꯤ ꯏꯟꯁꯣꯠꯒꯨꯝꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯁꯨ ꯂꯩꯗꯥꯏ ꯀꯥꯏꯟ ꯃꯥꯁꯇꯔ ꯀꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯒꯤꯗꯨꯒ ꯑꯣꯏꯅ ꯇꯧ ꯑꯦꯗꯤꯇꯤꯡ ꯇꯧ ꯑꯗꯨꯑꯣꯏꯗꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯁꯥꯎꯟ ꯏꯐꯦꯛ ꯀꯔꯤ ꯀꯥ ꯂꯣꯏ ꯍꯥꯞꯄ ꯌꯥꯒꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯣꯟꯇꯦꯟꯀꯣ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯃꯥꯏꯛ ꯑꯃ ꯂꯩꯁꯜꯂꯣ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯃꯥꯏꯛ ꯑꯃ ꯂꯩꯁꯜꯂꯣ ꯑꯗꯨꯒ ꯇꯧꯔꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯀꯌꯥꯅꯤ ꯅꯪ ꯀꯩꯅꯣꯗ ꯇꯦꯕꯜ ꯃꯈꯣꯡꯗ ꯈꯔ ꯉꯥꯊꯍꯟꯗꯅ ꯑꯗꯩ ꯂꯥꯏꯔꯤꯛ ꯈꯔ ꯊꯝꯃꯒ ꯉꯥꯊꯍꯟꯗꯅ ꯀꯌꯥꯅꯤꯅꯣ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯅꯪꯅ ꯉꯥꯊꯍꯜꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯡꯒꯠꯂꯛꯄꯗꯣ ꯑꯗꯨ ꯌꯦꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯐꯣꯟꯗꯒꯤ ꯁꯤꯌꯔ ꯇꯧꯔꯒ ꯇꯧꯕꯗꯣ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞꯀꯤ ꯏꯁꯇꯦꯇꯁꯇꯣ ꯅꯣꯏꯗꯨꯒꯁꯨꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔ ꯑꯞꯂꯣꯗ ꯇꯧ ꯂꯣꯏꯔꯒ ꯑꯗꯨꯁꯨ ꯁꯤꯌꯔ ꯇꯧ ꯑꯗꯣ ꯑꯃꯨꯛꯇꯅꯦ ꯐꯦꯁꯕꯨꯛ ꯂꯩꯔꯦꯒꯅ ꯈꯜꯂꯣꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯩꯔꯦꯅ ꯈꯜꯂꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯦꯅ ꯈꯜꯂꯣꯕ ꯋꯥꯠꯆꯞꯁꯨ ꯂꯩꯔꯦꯅ ꯈꯜꯂꯣꯕ ꯗꯁꯦ ꯅꯪ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯉꯁꯤꯁꯦ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯔꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯉꯝꯂꯣꯏꯗ ꯑꯗꯣ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯌꯥꯕ ꯁꯨꯝ ꯈꯔ ꯍꯣꯏꯑꯕ ꯃꯤ ꯆꯥꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯕꯒꯤ ꯃꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯥꯗ꯭ꯔꯁꯨ ꯈꯤꯇꯪ ꯆꯥꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯎꯟ ꯏꯐꯦꯛꯇꯣ ꯈꯤꯇꯪ ꯍꯥꯞꯄꯣꯕ ꯏꯁꯤꯡꯗ ꯊꯛꯑꯁꯨ ꯀꯠ ꯀꯠ ꯂꯥꯎꯕ ꯑꯗꯩꯗꯤ ꯃꯅꯥꯇ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯅꯥ ꯁꯥꯕꯤ ꯑꯍꯤꯡꯕ ꯁꯥꯕꯤ ꯀ꯭ꯔꯧ ꯀ꯭ꯔꯧ ꯂꯥꯎꯕꯒꯤ ꯃꯅꯥꯇꯣ ꯈꯤꯇꯪꯒ ꯍꯥꯞꯆꯤꯜꯂꯣ ꯇꯞꯅ ꯇꯞꯅ ꯄꯤꯛꯅ ꯇꯞꯅ ꯑꯗꯨꯑꯣꯏꯗꯤ ꯃꯤꯅ ꯇꯥꯕꯗꯁꯨꯀꯣ ꯉꯁꯥꯏꯒꯤ ꯅꯥꯁꯨ ꯃꯤꯠꯁꯨ ꯑꯅꯤꯃꯛ ꯆꯪꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯃꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒꯦꯞꯁꯇꯣ ꯊꯝꯒꯅꯣꯕ ꯃꯤꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯔꯦꯅꯀꯣ ꯑꯇꯩꯗ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯋꯥꯠꯆꯞꯁꯨ ꯇꯧꯔꯨꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯁꯨ ꯇꯧꯒꯅꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯇꯧꯔꯨꯅꯨꯀꯣ ꯂꯁꯤꯌꯥꯅ ꯁꯤ ꯇꯧꯔꯦꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯃꯨꯛ ꯇꯧꯁꯜꯂꯣ ꯑꯗꯒꯤ ꯅꯪꯒꯤ ꯌꯨꯇꯨꯕꯀꯤ ꯂꯤꯡꯇꯣ ꯄꯤꯁꯜꯂꯣ ꯃꯤꯅ ꯌꯦꯡꯅꯕ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯋꯥꯆꯞꯀꯤ ꯏꯁꯇꯦꯇꯁꯇꯣ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯈꯪꯉꯕ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯨꯅ ꯃꯣꯏꯅ ꯑꯗꯨ ꯌꯦꯡꯉꯅꯤꯅ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯑꯗꯒꯤ ꯀꯩꯅꯣꯗꯨꯝ ꯌꯦꯡꯉꯅꯤ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯠꯆꯦꯞꯀꯤ
kino nangi friend circle me amdan mo yengani then mean nangi video do sum continue ko ge busy hoine le na ko at least 2 3 pangani aba let's say dum 30 no magi sum do ge me amda ge sum 5 6 man pang ju kanai na anyway life and living hayang taroke asigi hoine sai jalo chalase ai pung kya tha ra jan almost 46.9 यारे कना की लाइफ ले जानो को मुला आगे ने लाइफ एंड लिविंग ते क्वेश्चन ले रेगो अदगी अमना ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯃꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯚꯔꯦꯖ ꯚ꯭ꯌꯨꯗ 1 2 ꯂꯥꯛꯏꯗꯅ ꯑꯗꯨ ꯂꯥꯛꯑꯝꯗꯅꯕ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯑꯩꯈꯣꯏ ꯉꯥꯡꯅꯩꯗꯅ ꯁꯨꯃꯥꯏꯅ ꯃꯔꯛꯇꯨꯒ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯒꯦ ꯇꯧꯕ ꯑꯩ ꯀꯥꯎꯍꯧꯔꯦ ꯍꯥꯏꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯔꯛꯇꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯒꯗꯣꯏꯅꯦꯕ ꯀꯣꯏꯁꯟ ꯑꯃꯅ ꯆꯠ ꯂꯥꯎꯅ ꯂꯣꯏꯔꯝꯕꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯉ ꯍꯣꯔꯦꯟ ꯂꯥꯁꯇ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯕꯗ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯄꯨꯂꯞ ꯍꯥꯏꯌꯦꯕ ꯅꯉꯣꯟꯗꯀꯣ ꯂꯣꯏꯔꯒꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯒ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ 0.1ꯁꯦ ꯃꯤꯅꯤꯠ ꯀꯌꯥꯅꯣ ꯑꯗꯨꯒ ꯀꯣꯃꯦꯟꯇ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯣ ꯂꯥꯛꯑꯅꯤ ꯑꯆꯨꯝꯕꯗꯣ ꯑꯆꯨꯝꯕ ꯃꯌꯥꯝꯗꯣ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯅꯗꯤ ꯂꯣꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯁꯥꯟꯅꯔꯒ ꯀꯣꯐꯤ ꯃꯛꯒꯨꯝꯕ ꯀꯣꯐꯤ ꯃꯛꯇꯤ ꯀꯌꯥꯝ ꯄꯤꯔꯣꯏꯅꯤ 150 ꯔꯨꯄꯤꯁ ꯅꯀꯣ 200 ꯔꯨꯄꯤꯁ 200 ꯔꯨꯄꯤꯁ ꯄꯤꯔꯗꯤ ꯐꯖꯔꯦ ꯀꯩꯅꯣ ꯀꯣꯐꯤ ꯃꯛ ꯑꯃ ꯁꯨꯝ ꯄꯤꯔꯣ ꯌꯥꯝ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯩꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯇ꯭ꯔꯤꯛꯁꯨ ꯈꯪꯉꯦꯗꯅ ꯅꯪꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯌꯣꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯒꯤ ꯂꯣꯏꯔꯛꯄꯗ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯅꯤ ꯀꯩ ꯃꯗꯨ ꯀꯣꯏꯁꯟꯗꯣ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯕ ꯃꯤꯗꯨꯒ ꯑꯩ ꯄ꯭ꯔꯥꯏꯖ ꯃꯆꯥ ꯑꯃ ꯄꯤꯒꯅꯤ ꯀꯣꯐꯤ ꯃꯛꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯃꯣꯏ ꯉꯁꯥꯏꯒꯤ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯅꯦꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤꯀꯣ ꯑꯗꯣ ꯃꯔꯛꯇꯨꯒ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯅꯪ ꯀꯣꯏꯁꯟ ꯇꯠ ꯍꯪꯉꯣꯕ ꯅꯣꯏ ꯁꯄꯣꯁ ꯂꯦꯁꯦ ꯅꯣꯏꯅ ꯉꯥ ꯊꯣꯡꯉꯦꯅ ꯈꯜꯂꯣ ꯑꯃ ꯊꯣꯡꯉꯦꯅ ꯈꯜꯂꯣ ꯑꯗꯒꯤ ꯆꯥꯛ ꯑꯃ ꯍꯥꯞꯄ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯍꯪꯕ ꯌꯥꯏꯅ ꯀꯣꯏꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯁꯇ ꯍꯥꯏꯔꯒꯦ ꯀꯣꯏꯁꯟꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕ 1 ꯃꯤꯅꯤꯠ 0.1ꯁꯦ ꯃꯤꯅꯤꯠ ꯀꯌꯥꯅ ꯁꯥꯏꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅꯦꯕ 6ꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 6ꯅꯤ ꯍꯥꯏꯕ 0.1 means 6 minutes 0 ꯑꯗꯩꯗꯤ 2 ꯑꯣꯏꯔꯗꯤ ꯀꯩꯔꯣ 6 into 2 12 minutes 3 ꯑꯣꯏꯔꯒꯅ 18 4 ꯑꯣꯏꯔꯒꯅ 24 5 ꯑꯣꯏꯔꯒꯅ 30 ꯑꯗꯨꯃꯥꯏꯅꯀꯣ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯌꯥꯏꯑꯕ ꯆꯨꯝꯅ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯏꯅꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯗꯣ ꯂꯩꯅꯦꯕ ꯁꯤꯌꯣꯔꯅꯤ ꯌꯦꯡꯗꯣꯏꯅꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯥꯛꯑꯒ ꯂꯩꯒꯦ ꯃꯤ ꯂꯩꯌꯦ ꯀꯦꯃꯦꯔꯥꯗꯤ ꯑꯗꯨ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯣꯀꯦ ꯑꯣꯀꯦ ꯐꯣꯟꯗꯒꯤ ꯁꯨꯝ ꯍꯣꯏ ꯐꯣꯟꯗꯒꯤ ꯁꯨꯝ ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯐꯣꯟꯗꯒꯤ ꯃꯌꯥꯝ ꯇꯧꯅꯩꯉꯣ ꯐꯣꯟꯗꯒꯤ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯩ ꯑꯗꯣ ꯐꯣꯟꯗꯣ ꯂꯦꯡꯍꯟꯒꯅꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯆꯥꯕ ꯃꯇꯝꯗꯅꯦꯀꯣ ꯆꯥꯕ ꯈꯣꯠꯄ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯃꯥꯏ ꯈꯥꯏꯕꯣꯛ ꯀꯛꯄ ꯂꯩꯗꯅ ꯃꯥꯏ ꯈꯥꯏꯕꯣꯛ ꯀꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯃꯁꯛ ꯎꯗꯕ ꯃꯆꯤꯟ ꯈꯛꯇꯪ ꯎꯕ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯀꯩꯅꯣꯗꯣ ꯈꯤꯇꯪ ꯌꯥꯔꯒꯗꯤ ꯑꯗꯨꯝꯕꯗꯣ ꯑꯦꯚꯣꯏꯗ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯐꯖꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯕ ꯌꯥꯔꯦꯀꯣ ꯑꯦꯅꯤ ꯀꯣꯏꯁꯟꯁ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯇꯣꯝꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯃꯅꯤ ꯌꯦꯁ ꯀꯩ ꯀꯣꯏꯁꯟ ꯍꯪꯒꯅꯤ ꯑꯩ ꯀꯩꯅꯣꯁꯦ ꯃꯥꯏꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯈꯣꯟꯁꯦ ꯆꯔ ꯆꯔ ꯂꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯀꯦꯃꯦꯔꯥꯗ ꯂꯩꯕ ꯃꯇꯝꯗꯀꯣ ꯁꯣꯔꯤ ꯀꯦꯃꯦꯔꯥꯗꯤ ꯃꯣꯕꯥꯏꯜꯗꯀꯣ ꯃꯣꯕꯥꯏꯜ ꯑꯐꯕ ꯂꯩꯌꯨ ꯃꯣꯕꯥꯏꯜ ꯃꯤꯟꯁ
just 20,000, 20,000, 22, 22, 23 period ko. So, yung pangani. Mobile la po pangani. Even, may adjective na loy no ore na ko. Mobile lo. Dito ko yung stabilize oy ba. Job ne ba. Stabilize oy ba do dik mai to ne ba yung nang na so mapanda koi ba chappa le na. Koi ba chappa da nangi aina video mi yang mo do nangi keno turen la la chappa do tharoi le ba chapra ken. Video le bi ni do chappa da na video da ka ba chappa le ngi na. Nuna saigi aina hai ba phone do any phone ko there is lupa lising kun ni mathak da phang ba phone do moi do stabilizer jaw bu ne ba do jaw di nang sai lengi do ong leng ba chung na le ni okay tawai ba legi nang saigi mobile do smai na ina ba mobile do ko gi ai chung di mi na jing da ba ni ko ngau bu ne aduna mobile lo kino ngi da ba ko gi leng da mobile ba legi video sa nam dam da na ai gi minna yang baga andegi na sai camera macha ma gi lens macha du koi lens macha di mobile meaning da camera gi mukun do lens do ade macha du yang di khena ra ga ne ba ai na kai ba mi ama na kau re na patom lai bu de ai ko su ngau re ba but nang na kai ba mobile lo nang da mai na lai ba ta ra di ne ko yeng mi du mi tu ngau ma ko ngau ne ba aduna na sai gi mobile nang na ka pa ma dam da tap na inga lai ga do chat chat lai ba ya de Pachano layer di kamay to niya nang side manga niya. Average view duration 13 point is sigi live se yang khanga ni ko nasagi watch time do count to rai na ko hojik la ik nang yang ho gi ko where is the I know earning the price ho gi ju analytics yung khale online ko the last 28 days ko no na ko one dang ge nang na kino mangi hai do subscriber mangi degi watch time mangi hai do si se 28 days lai bra yung ke ura ba sa ya 28 days lai do do lai do bni si ga changa ga ko Changa ya changa 90 days na last 365 to lifetime number yung lifetime number di yung kena ba di kuidri na do kena roi don no kena ba yung 1.5k view le go di watch time na 31.3 subscriber 43 ko ande hajim kena lage go na last 28 days se yung si go Yeah, last 28 days delay 400 500 bhai 545 view 91 watch hour and 34 subscriber Angra Ondi Samsung ni tani ado amagi like okay aina jikta jigil keno gi subscriber mang boi keno do aina habido yung se si yung view se yung jigi view se 545 91 leiwa degi sundana legisna 34 subscriber agi leiduna 43 ra keno dinebo do na engwa si ja skele last 28 days abdi 28 days ki manung siga 28 days manung se agi kyam views le kyam watch hour le kyam subscriber le ro si uli ne do ina se chalaga ke ngwa all time lifetime life agi hawrok padigi life hawrok padigi ko jenga ga lifetime re chango lifetime changa ni jong views jo hengale 1.5k watch time 31.3 subscriber na 43 digi amana cái ngwa ina chahi gi yenge di andak chahi sini chahi mda nangi do monetize oi domina the last 365 days je mo dai ji di chahi fadri na de chama na nung lai ne no difference oi re yong wa te se mana
Your channel got 1139 view in the last 365 days. Angalina. Chini. Lifetime the donangi na sagi GMO white kino 28 days the lira and 90 days the lira and lifetime lira. Was time je 300 3000 do the never the kino na subscriber na 500 have never 300. Although 90 days the Sangaga 10257 yamna okay. Okay, 90 days the go. Sangaga yamada 10257 go. Ni si yamna go doira ha ani da oza 1.10 ngarang kano 1 kano leo da kano khang de 1.8 jau ro kano like 1.8 k la kano yo da ni apet yeng do okay, this is 90 days ra. Okay, 90 days. Okay. 90 or 90 days si do di kala wale yamna ko short londa yamna chalu ni keno da yamna chalu ko gi hoi short to cha hol kem kai de but keno ne video do video se ko gi tele thanga bu so le kun thanga bu ne thanga le dia ba keno de mi aman da ma di ji ngani na do ko gi keno tum normal gi keno do le ko gi 10 minute ki minung de le ko do mo do thanga lo only kun this let's say nasi matang le ko de nasi tangale nini mutum ta ko de hata mung do umma tangal ta bu gam ngam de bu ko de kena to ni duga ko gi video se ko gi kena wai to ya ba ko gi mine yeng ning ba thi ba topic ma le na ko andoi do yeng do shemo nang la ko ai yeng ko po ma yeng ya ha yi ko ji ka mo no gi ai home de chala yeng ko Anjali Kuman blog ini video में चंगे होगा सही दो चंगा का वीडियो से प्ले तो लेपन देगा ऐसे क्या ये और लेंगे ये और इस पर
ꯄꯤꯁꯨ ꯃꯁꯛ ꯐꯖꯩ ꯏꯋꯥꯟ ꯏꯟꯁꯄꯦꯛꯇꯔꯒ ꯀꯔꯤ ꯍꯥꯏꯅ ꯊꯤꯁꯤꯒꯦ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯤꯁꯤꯒ ꯃꯅꯤꯄꯨꯔ ꯑꯩ ꯃꯣꯕꯥꯏꯜ ꯀꯩꯅꯣꯁꯤ ꯌꯥꯝ ꯍꯦꯡ ꯆꯥꯕꯅ ꯁꯤꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯤꯕ ꯃꯇꯝꯗ ꯌꯦꯡꯉꯨꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯦ ꯅꯣꯡꯃꯗꯅꯦ ꯃꯤ ꯀꯌꯥꯅꯅ ꯂꯥꯛ 1,32,000 ꯊꯤꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯚꯥꯏꯂꯦꯟꯁ ꯁꯦ ꯃꯤꯅ ꯊꯤꯔꯤꯁꯦ ꯅꯣꯡꯃꯗ 32,105 ꯃꯅꯤꯄꯨꯔ ꯕꯤ ꯑꯦꯟ ꯅ꯭ꯌꯨ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯂꯥꯛ 4,41,000 ꯃꯤꯅ ꯊꯤꯌꯦꯕ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯣꯀꯦ ꯈꯪꯉꯦ ꯁꯥꯞꯇꯤ ꯌꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯁ ꯇꯥꯏꯝ ꯑꯩꯅ ꯌꯦꯡꯍꯟꯕꯗꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯏꯔꯣꯟꯕ ꯆꯥꯕ ꯑꯗꯨ ꯆꯥꯕꯅ ꯏꯕꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨꯒ ꯏꯋꯣꯕ ꯃꯅꯤꯄꯨꯔ ꯃꯤꯅ ꯅꯪꯒꯤꯗꯨꯒ ꯅꯪꯒꯤ ꯆꯥꯕ ꯚꯤꯗꯤꯑꯣꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤ ꯃꯔꯝꯗ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯅꯪꯒꯤ ꯍꯦꯁꯇꯦꯛ ꯃꯈꯥꯗꯨꯒꯅꯦ ꯀꯤꯋꯥꯔꯗꯇꯣ ꯍꯥꯞꯄꯣꯕ ꯃꯅꯤꯄꯨꯔ ꯚꯥꯏꯂꯦꯟꯁ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯀꯥꯏꯅ ꯍꯥꯞꯆꯤꯜꯂꯣꯕ ꯑꯗꯨꯑꯣꯏꯗꯤ ꯃꯤꯅ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯊꯤꯔꯛꯄꯗ ꯅꯪꯒꯤꯗꯣ ꯆꯪꯉꯛꯀꯅꯦꯕ ꯃꯤꯅ ꯆꯪꯉꯗꯤ ꯚ꯭ꯌꯨ ꯑꯃꯨꯛꯇꯪ ꯐꯪꯉꯁꯨ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯐꯪꯉꯁꯨ ꯌꯦꯡꯉꯗꯤ ꯀꯥꯟꯅꯩꯅ ꯑꯗꯨꯅꯤ ꯁꯥꯞꯇꯤ ꯌꯥꯝꯃꯦ 1.1185 ꯀꯣ ꯁꯥꯞꯀꯤꯗꯤ ꯁꯨꯔꯦ ꯍꯧꯖꯤꯛ ꯅꯪ ꯁꯥꯞꯁꯤꯗ ꯌꯥꯝꯅ ꯉꯥꯎꯔꯅꯨ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯇꯧ ꯀꯣꯟꯇꯦꯟꯇ ꯁꯦꯝꯃꯨ ꯚꯤꯗꯤꯑꯣꯗ ꯁꯥꯞꯀꯤꯗꯤ ꯑꯣꯜꯃꯣꯁ ꯑꯣꯚꯔ ꯑꯣꯏꯔꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯌꯦꯡꯉꯨ ꯑꯩꯅ ꯁꯦꯝꯍꯟꯕꯁꯤꯀꯣ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝꯃꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯃꯅꯤꯄꯨꯔ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯦꯕ ꯍꯧꯖꯤꯛ ꯃꯤꯅ ꯊꯤꯔꯤꯁꯦ ꯃꯤ ꯂꯥꯛ 4,41,000 ꯊꯤꯔꯤꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯍꯥꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯁꯨꯀꯣ ꯑꯗꯣ ꯅꯪꯅꯁꯨ ꯍꯣꯔꯦꯟ ꯅꯪꯅ ꯁꯥꯞ ꯑꯃ ꯁꯦꯝꯕ ꯃꯇꯝꯗꯀꯣ ꯇꯦꯛꯇꯨꯒꯅ ꯃꯅꯤꯄꯨꯔ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯏꯐꯝ ꯂꯩꯕꯗꯣ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯅꯣ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯏꯐꯝꯗꯣ ꯊꯥꯗꯣꯛꯈ꯭ꯔꯅꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯌꯦꯡꯒꯦꯀꯣ ꯒꯪꯒꯥꯔꯥꯅꯤ ꯑꯩ ꯀꯩꯅꯣꯗ ꯌꯥꯝ ꯒꯪꯒꯥꯔꯥꯅꯤ ꯀꯦ ꯂꯩꯔꯦ ꯑꯗꯨꯒ ꯔꯥꯅꯤ ꯃꯊꯦꯜ ꯔꯥꯅꯤ ꯃꯊꯦꯜꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯂꯥꯏꯚ ꯆꯠꯄ ꯃꯥꯜꯂꯦ ꯁꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯦ ꯑꯗꯨꯒ ꯌꯦꯡꯁꯤꯀꯣ ꯁꯤꯁꯦ ꯑꯩ ꯃꯥꯏ ꯀꯩꯅꯣꯗꯣ ꯂꯣꯗꯤꯡ ꯑꯣꯏꯁꯅꯨꯀꯣ ꯌꯥꯎꯔꯛꯀꯅꯦꯕ ꯌꯥꯎꯋꯦꯀꯣ ꯅꯪꯒꯤ 100 ꯚ꯭ꯌꯨ ꯂꯩꯔꯦꯀꯣ ꯑꯗꯒꯤ 100 ꯗ꯭ꯌꯨꯔꯦꯁꯟ 9.39 9.34 ꯁꯦꯀꯦꯟ ꯀꯣ ꯑꯗꯒꯤ ꯁꯤꯗ ꯅꯪꯒꯤꯁꯦ ꯇꯦꯛ ꯇꯨ ꯁꯣꯔꯠ ꯇꯦꯛ ꯌꯥꯎꯗꯕ ꯃꯥꯜꯂꯤꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯣꯁꯤꯌꯣꯂꯣꯖꯤ ꯚꯤꯗꯤꯑꯣ ꯇꯦꯛ ꯏꯟ ꯁꯣꯔꯠ ꯑꯅ ꯌꯥꯎꯔꯤꯁꯦ ꯁꯤ ꯎꯔꯦꯕꯀꯣ ꯁꯤꯁꯦ ꯏꯟ ꯁꯣꯔꯠꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇꯦꯕ ꯁꯤ ꯅꯪꯒꯤ ꯏꯟ ꯁꯣꯔꯠꯇ ꯁꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯏꯗꯤ ꯃꯅꯤꯔꯥ ꯏꯟ ꯁꯣꯔꯠꯇ ꯁꯥꯔꯒ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯃꯥꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯏꯟ ꯁꯣꯔꯠꯇ ꯁꯥꯕ ꯚꯤꯗꯤꯑꯣꯔꯥ ꯑꯗꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯣ ꯇꯦꯛꯁꯨ ꯌꯥꯎꯗꯦꯀꯣ ꯇꯣꯄꯤꯛꯁꯨ ꯌꯥꯎꯋꯦ ꯆꯦꯅꯦꯜ ꯇꯦꯛ ꯅꯣ ꯇꯦꯛ ꯂꯩꯔꯦ ꯑꯗꯣ ꯑꯗꯩ ꯚꯤꯗꯤꯑꯣ ꯇꯦꯛꯁꯨ ꯌꯥꯎꯗꯕ ꯚꯤꯗꯤꯑꯣ ꯇꯦꯛꯁꯨ ꯌꯥꯎꯗꯦꯀꯣ ꯑꯗꯩ ꯆꯦꯅꯦꯜ ꯇꯦꯛꯁꯤꯁꯨ ꯍꯥꯞꯄꯣ ꯁꯦ ꯁꯨꯃꯥꯏꯅ
ꯆꯦꯅꯦꯜ ꯇꯦꯛ ꯌꯥꯎꯕꯗꯤꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯊꯤꯔꯛꯄꯗ ꯅꯪꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯊꯤꯔꯛꯄꯗ ꯅꯪꯒꯤ ꯆꯦꯅꯦꯜꯁꯨ ꯐꯪꯒꯅꯦꯕ ꯆꯦꯅꯦꯜ ꯇꯦꯛꯁꯨ ꯍꯥꯞꯆꯜꯂꯣ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯇꯦꯛ ꯍꯥꯞꯄꯣ ꯚꯤꯗꯤꯑꯣ ꯇꯦꯛꯇꯤ ꯑꯃꯨꯛ ꯌꯥꯎꯗꯦ ꯇꯨ ꯏꯟꯁꯣꯔꯠ ꯍꯥꯏꯔ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯇꯦꯛꯁꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯅꯤꯄꯨꯔ ꯚꯥꯏꯂꯦꯟꯁ ꯑꯗꯨ ꯚꯥꯏꯂꯦꯟꯁ ꯀꯥꯏꯅ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯝꯕꯗꯣ ꯍꯥꯞꯄꯣ ꯄꯥꯅꯤ ꯃꯊꯦꯜ ꯅ ꯂꯥꯛꯑꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯇꯦꯛ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒꯩꯗꯤ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄꯨ ꯆꯦꯅꯦꯜꯗꯁꯨ ꯇꯦꯛ ꯍꯥꯞꯄꯨ ꯆꯦꯅꯦꯜ ꯇꯦꯛ ꯍꯥꯞꯄꯁꯦ ꯑꯩꯁꯦ ꯆꯦꯅꯦꯜ ꯇꯦꯛꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯒꯅꯤꯀꯣ ꯑꯩꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯍꯣꯡꯉꯒ ꯍꯥꯞ ꯌꯥꯕꯅꯤ ꯑꯩ ꯇꯧꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏ ꯑꯩꯒꯤ ꯃꯦꯁꯤꯟꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯇꯨ ꯁꯣꯔꯠꯀꯣ ꯇꯦꯛ ꯌꯥꯎꯗ꯭ꯔꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗ꯭ꯔꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯇꯨꯁꯦ ꯁꯤ ꯃꯐꯝꯁꯦ ꯁꯤꯒꯅ ꯅꯪꯒꯤ ꯀꯩꯅꯣ ꯇꯥꯏꯇꯦꯜ ꯂꯩꯔꯦꯅ ꯁꯤꯒ ꯅꯪ ꯇꯥꯏꯇꯦꯜ ꯂꯩꯔꯦꯅ ꯁꯤ ꯇꯥꯏꯇꯦꯜꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯨꯒꯤ ꯑꯗꯒꯤ ꯁꯤꯁꯦ ꯑꯦꯗꯤꯠ ꯋꯤꯠ ꯏꯟꯁꯣꯔꯠꯁꯦ ꯑꯩꯅ ꯍꯥꯏꯗ ꯏꯟꯁꯣꯔꯠ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯁꯤꯒꯩꯁꯦ ꯑꯃꯨꯛ ꯑꯣꯏꯔꯤ ꯁꯤꯒꯩꯁꯦ ꯅꯪꯒꯤ ꯗꯤꯇꯦꯜꯁꯨ ꯍꯥꯞꯄꯣꯕ ꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯀꯤꯋꯥꯔꯗꯇꯣ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯅꯤꯄꯨꯔ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯃꯅꯤꯄꯨꯔ ꯃ꯭ꯌꯨꯖꯤꯛ ꯃꯅꯤꯄꯨꯔ ꯐꯨꯗ ꯑꯅ ꯗꯤꯇꯦꯜꯁ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯣ ꯍꯥꯞꯆꯜꯂꯣꯕ ꯑꯗꯨꯗꯤ ꯃꯤꯅ ꯍꯌꯦꯡ ꯊꯤꯕꯗ ꯐꯪꯒꯅꯦꯕ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯃꯃꯥꯁꯦ ꯀꯥꯏꯗꯅꯣꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯔꯥꯅꯤ ꯃꯊꯦꯜ ꯃꯀꯣꯡ ꯉꯥꯎꯔꯦ ꯑꯣꯖꯥ ꯑꯩꯁꯨ ꯃꯤꯁꯨ ꯈꯪꯅꯕ ꯌꯥꯝꯅ ꯂꯩꯇꯕ ꯁꯤꯗ ꯇꯧꯐꯝ ꯂꯩꯇꯦ ꯐꯦꯁꯕꯨꯛ ꯄꯥꯏꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯅꯣꯗꯒꯤ ꯉꯁꯥꯏꯒꯤꯅꯦ ꯀꯣꯟꯇꯦꯟꯁꯨ ꯑꯗꯨ ꯀꯣꯟꯇꯦꯟꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯄꯤꯌꯨ ꯀꯣꯟꯇꯦꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯤꯗꯣꯏꯅꯤ ꯀꯣꯟꯇꯦꯟꯁꯦ ꯑꯅꯝꯕ ꯀꯩꯅꯣꯗ ꯌꯦꯡꯉꯨꯅꯦ ꯑꯐꯥꯎꯕ ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯐ ꯌꯥꯝꯅ ꯂꯩꯇꯕꯅꯤ ꯃꯣꯏꯒꯤ ꯀꯣꯟꯇꯦꯟꯁꯀꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯗ ꯌꯥꯝꯅ ꯐꯣꯀꯁ ꯇꯧ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯔꯤ ꯌꯥꯝꯅ ꯆꯠꯅꯩ ꯍꯥꯏꯅ ꯍꯥꯟꯅ ꯏꯁꯇꯗꯤ ꯇꯧꯒꯗꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯔꯤ ꯄꯣꯠ ꯇꯧꯔꯗꯤ ꯐꯖꯅꯤ ꯂꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯀꯥꯂꯦꯟ ꯆꯪꯉꯦꯅꯀꯣ ꯀꯥꯂꯦꯟ ꯆꯪꯉꯕꯅꯤꯅ ꯀꯥꯂꯦꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯥꯁ ꯑꯣꯏꯅ ꯍꯥꯏꯕꯗ ꯁꯔꯕꯨꯠ ꯁꯦꯝꯕ ꯑꯗꯨ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯗꯣ ꯅꯣꯏ ꯚꯤꯗꯤꯑꯣ ꯈꯜꯂꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯑꯣꯡꯒꯤ ꯀꯩꯅꯣ ꯁꯦꯝꯕ ꯌꯥꯏ ꯑꯃꯅ ꯗꯦꯂꯤ ꯂꯥꯏꯐ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯨ ꯌꯥꯏ ꯗꯦꯂꯤ ꯆꯠꯄ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤꯁꯨ ꯃꯌꯥꯝ ꯁꯦꯝꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯦꯝꯕꯅꯦ ꯑꯣꯀꯦ ꯃꯃꯥ ꯎꯏꯔꯨꯔꯦ ꯃꯃꯥ ꯌꯥꯔꯦ ꯃꯃꯥ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯁꯤꯜꯂꯅꯤ ꯅꯣꯏ ꯍꯌꯦꯡ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯁꯨꯝ ꯑꯩ ꯂꯥꯏꯐ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯏꯐ ꯁꯨꯝ ꯂꯥꯛꯑꯣꯏꯕꯀꯣ ꯁꯨꯝ ꯀꯩꯅꯣ ꯊꯦꯡꯕꯒ ꯁꯨꯝ ꯗꯥꯎꯠ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯂꯥꯛꯀꯦ ꯑꯉꯥꯡꯁꯦ ꯁꯛ ꯌꯦꯡꯒꯦ ꯃꯃꯥꯁꯦ ꯀꯩꯅꯣꯗꯤ ꯇꯥꯔꯝꯃꯔꯣꯏ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯎꯏꯔꯨꯔꯃꯤꯅ ꯃꯤꯁ ꯑꯥꯎꯠ ꯇꯧꯔꯝꯃꯅꯤ
ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯥꯅꯤ ꯃꯊꯦꯜꯁꯦ ꯃꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔ ꯂꯩꯅꯣ ꯈꯪꯗꯕ ꯃꯥꯁꯦ 1.8K ꯌꯧ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯨꯅ ꯀꯥꯕ ꯋꯥꯅꯤ ꯐꯖꯅ ꯆꯦꯜꯂꯦ ꯔꯥꯅꯤꯁꯨ ꯑꯁꯦꯡꯕ ꯅꯈꯣꯡꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯅꯈꯣꯡꯒ ꯄꯣꯝꯈꯠꯇꯅꯅꯦ ꯑꯁ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯍꯥꯏꯌꯨ ꯉꯁꯥꯏ ꯀꯤꯗꯅ ꯂꯥꯏꯐ ꯇꯣꯛꯑꯦ ꯀꯔꯤꯒꯤ ꯀꯤꯔꯤꯕ ꯃꯃꯥꯁꯦ ꯑꯃꯨꯛ ꯎꯏꯒ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯤ How to remove this life ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯑꯩꯅ ꯁꯥꯄꯤꯌꯨ ꯍꯥꯏꯕ ꯑꯉꯥꯡꯁꯨ ꯄꯤꯔꯤꯗꯨꯅꯤ ꯑꯩ ꯅꯤꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯉꯥꯡ ꯁꯨꯁꯤꯜ ꯀꯥꯟꯇ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯅꯣ ꯍꯣꯏ ꯀꯥꯏꯗꯦꯗ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯐꯪꯉꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯗꯨꯗꯤ ꯖꯦꯅꯨꯏꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛꯇꯅꯤꯅ ꯃꯌꯥꯝ ꯀꯩꯅꯣꯗꯤ ꯂꯥꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯝ ꯌꯥꯡꯅ ꯐꯪꯉꯤ 1.8 ꯌꯧꯕꯗꯣ ꯌꯥꯝ ꯌꯥꯡꯉꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯐꯣꯀꯁ ꯇꯧ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟ ꯐꯣꯀꯁ ꯇꯧ ꯑꯗꯒꯤ ꯅꯪꯅ ꯅꯍꯥꯟ ꯑꯃꯈꯛ ꯃꯥꯏ ꯏꯟꯅꯔ ꯊꯣꯠ ꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯅ ꯏꯕꯗꯣ ꯑꯗꯨ ꯅꯪ ꯁꯀ꯭ꯔꯤꯞ ꯏꯗꯦꯀꯣ ꯆꯨꯝꯃꯦꯀꯣ ꯁꯀ꯭ꯔꯤꯞ ꯌꯥꯎꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯃꯇꯝꯗꯣ ꯑꯗꯣ ꯁꯀ꯭ꯔꯤꯞꯅꯦ ꯁꯀ꯭ꯔꯤꯞ ꯍꯥꯞꯄꯣꯕ ꯁꯀ꯭ꯔꯤꯞ ꯍꯥꯟꯅ ꯉꯥꯡꯗ꯭ꯔꯤ ꯃꯇꯝꯗ ꯍꯥꯟꯅ ꯏꯊꯣꯛꯑꯣ ꯑꯩ ꯍꯥꯏꯔꯣ ꯁꯨꯁꯤꯜ ꯀꯥꯟꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯅꯤꯕ ꯌꯥꯝ ꯀꯜꯂꯦ ꯑꯉꯥꯡ ꯁꯨꯁꯤꯜ ꯀꯥꯟꯇꯔꯥ ꯅꯠꯇꯦꯗ ꯁꯨꯁꯤꯜ ꯀꯥꯟꯇ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯀ꯭ꯔꯤꯞ ꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯡꯗ꯭ꯔꯤ ꯃꯃꯥꯡꯗꯅꯦ ꯍꯥꯟꯅ ꯐꯖꯅ ꯏꯊꯣꯛꯑꯕ ꯑꯗꯨꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯔꯤꯄꯤꯠ ꯇꯧꯗꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯏꯟꯅꯔ ꯊꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯔꯤꯄꯤꯠ ꯇꯧꯕ ꯁꯦꯟꯇꯦꯟꯁ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯉꯥꯡꯕꯅꯤꯅꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕ ꯑꯃ ꯌꯥꯎꯋꯦꯅ ꯑꯗꯨꯝꯕꯗꯣ ꯂꯧꯊꯣꯛꯀꯗꯕ ꯑꯗꯨꯅ ꯐꯖꯅ ꯏꯔꯦꯗꯅ ꯁꯀ꯭ꯔꯤꯞꯇꯣ ꯍꯥꯟꯅ ꯏꯔꯦ ꯑꯗꯩ ꯐꯖꯅ ꯄꯥꯔꯣ ꯑꯗꯨꯅ ꯇꯧꯔ ꯄꯥꯔꯣ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯍꯥꯞꯄꯣ ꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯃꯆꯥ ꯑꯃ ꯍꯥꯞꯆꯜꯂꯣ ꯇꯞꯅ ꯇꯧꯅ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯀꯦ ꯐꯖꯅ ꯑꯃꯠꯇ ꯁꯦꯝꯕꯤꯔꯗꯤ ꯑꯩ ꯀꯩꯗꯣꯏ ꯁꯤ ꯍꯩꯇꯦ ꯁꯨꯝ ꯀꯩꯅꯣ ꯏꯕꯗꯨꯗꯤ ꯉꯝꯃꯤꯗꯅ ꯐꯖꯅ ꯏꯔꯣ ꯀꯩꯅꯣ ꯐꯖꯅ ꯐꯝꯃꯦꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯜꯂꯣ ꯐꯖꯅ ꯏꯊꯔꯣ ꯅꯣꯏ ꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯣꯀꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨꯏꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛꯂꯛ ꯑꯅꯤꯔꯛ ꯄꯥꯔꯗꯤꯅꯦ ꯁꯨꯝ ꯉꯝꯃꯦꯅ ꯀꯩꯅꯣ ꯏꯂꯥꯏ ꯂꯥꯏ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯅꯤ ꯀꯣꯟꯇꯦꯟ ꯐꯖ ꯐꯖꯕ ꯁꯦꯝꯃꯣ ꯑꯗꯩꯗꯤ ꯑꯃꯅꯅꯦ
ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯩꯅꯀꯣ ꯑꯉꯥꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯋꯥꯔꯤꯒꯨꯝꯕ ꯂꯤꯕ ꯂꯩꯗꯅ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯗꯤ ꯇꯥꯕ ꯋꯥꯔꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯝꯕ ꯋꯥꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯂꯤꯕ ꯋꯥꯔꯤ ꯇꯥꯍꯟꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛꯇꯤ ꯇꯥꯟꯅꯗ꯭ꯔꯦꯅ ꯇꯥꯟꯅꯗꯕꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯥꯍꯟꯕ ꯑꯗꯨꯃꯁꯨ ꯇꯧꯕ ꯌꯥꯏ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯍꯟꯕ ꯁꯣꯔꯠꯇ ꯇꯧ ꯁꯣꯔꯠꯇ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕꯗ ꯁꯣꯔꯠꯇ ꯇꯧ ꯁꯣꯔꯠꯇ ꯈꯛꯇꯪ ꯚꯥꯏꯔꯦꯜ ꯆꯠꯂꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯚꯤꯗꯤꯑꯣꯗ ꯉꯥ ꯍꯥꯠꯄ ꯑꯗꯒꯤ ꯖꯦꯟ ꯍꯥꯠꯄ ꯑꯗꯨꯃꯗꯤ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯁꯥ ꯉꯥ ꯍꯥꯠꯄ ꯐꯨꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯏꯁꯇ꯭ꯔꯥꯏꯛ ꯆꯥꯅꯤ ꯑꯦꯅꯤ ꯀꯥꯏꯟꯗꯤ ꯍꯥꯞꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯩ ꯊꯝꯃꯒꯦ 2:28 ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯀꯦ ꯑꯩ ꯑꯣꯀꯦ ꯍꯥꯏꯗ꯭ꯔꯗꯤ ꯃꯈꯥꯒꯤ ꯍꯥꯔꯠꯁꯤꯅ ꯎꯗ꯭ꯔꯦꯕ ꯅꯍꯥꯟꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯦꯠ ꯋꯥꯈꯜꯗ ꯂꯥꯛꯄ ꯁꯨꯝ ꯉꯔꯥꯡ ꯊꯥꯕꯅꯤ ꯍꯣꯏ ꯆꯨꯝꯃꯦꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕꯅꯦ ꯁꯀ꯭ꯔꯤꯞ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒꯅꯦ ꯁꯦꯝꯃꯣꯅ ꯍꯥꯏꯕ ꯃꯊꯪꯗꯒꯤꯅꯦ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯉꯥꯡꯕꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯅ ꯉꯥꯡꯕ ꯌꯥꯎꯋꯦꯅꯀꯣ ꯀꯩꯅꯣꯗꯤ ꯑꯩꯗꯤ ꯂꯥꯏꯐ ꯑꯣꯏꯕ ꯑꯗꯩꯗꯤ ꯁꯀ꯭ꯔꯤꯞ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯦ ꯗꯥꯏꯔꯦꯛꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯀꯩꯒꯨꯝꯕ ꯁꯦꯝꯃ ꯈꯣꯠꯂ ꯊꯝꯃꯗꯤꯅꯦ ꯉꯥꯡꯉꯗꯤ ꯃꯤꯅ ꯇꯥꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯣ ꯔꯤꯄꯤꯠ ꯑꯣꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯇꯥꯔꯦ ꯄꯔꯐꯦꯛ ꯚꯤꯗꯤꯑꯣ ꯍꯥꯏꯗꯣ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅꯤꯅ ꯑꯩ ꯍꯥꯏꯁꯦ ꯑꯗꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯦꯅꯦꯜ ꯒ꯭ꯔꯣꯠ ꯑꯣꯏꯕꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯝꯄꯦꯌꯔ ꯇꯧꯔꯗꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯊꯨꯅ ꯒ꯭ꯔꯣꯠ ꯑꯣꯏꯕ ꯍꯦꯟꯕꯅꯦꯕ ꯆꯦꯅꯦꯜꯁꯦ ꯅꯨꯄꯥꯒ ꯀꯝꯄꯦꯌꯔ ꯇꯧꯔꯗꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪꯒ ꯁꯣꯐ ꯁꯥꯏꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯆꯟꯅꯨꯄꯤ ꯒꯨꯗ ꯅꯥꯏꯠ ꯔꯥꯅꯤ ꯏꯆꯟꯅꯨꯄꯤ ꯒꯨꯗ ꯅꯥꯏꯠ ꯏꯃꯥ ꯃꯥꯏꯕꯤꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯃꯥꯜꯂꯦ ꯄꯤꯡꯀꯤꯔꯥ ꯀꯅꯥꯅꯣ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯃꯥꯟꯗꯤ ꯃꯥꯜꯂꯤ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯄꯤꯡꯀꯤꯔꯥ ꯏꯕꯨꯡ ꯑꯍꯜꯂ ꯃꯣꯏ ꯃꯔꯛꯇꯩ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯈꯣ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯥ ꯉꯥꯏꯕꯗꯣ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯑꯣꯖꯥ ꯑꯣꯏꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯤ ꯀꯩꯅꯣ ꯏꯃꯥ ꯃꯥꯏꯕꯤꯗ ꯍꯥꯏꯔꯣ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯗꯨꯏꯗꯣ ꯄꯤꯡꯀꯤ ꯍꯣꯏ ꯃꯣꯏ ꯄꯤꯡꯀꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣꯝꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯃꯥꯜꯂꯤ ꯃꯣꯏ ꯃꯥꯜꯂꯤ ꯄꯤꯡꯀꯤꯅ ꯍꯦꯛ ꯍꯥꯏꯔ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣꯅ ꯖꯥꯃꯤꯝꯅ ꯍꯥꯏꯔꯣꯅꯦꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯛꯇ꯭ꯔꯥ ꯍꯥꯏꯔꯗꯤꯅ ꯑꯗꯨꯒ ꯂꯩꯕ ꯃꯔꯛꯇꯨꯒꯤ ꯑꯃꯨꯛ ꯄꯨꯠꯂꯥꯎ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯄꯤꯡꯀꯤ ꯑꯃꯒꯤ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯣꯏꯗ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯂꯩ ꯀꯦꯃꯦꯔꯥ ꯌꯥꯎꯗꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯅꯦ ꯀꯦꯃꯦꯔꯥ ꯂꯩꯇꯦ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯀꯩꯅꯣꯗ ꯗꯦꯛꯁꯇꯣꯞꯅꯦ ꯑꯩꯁꯦ ꯗꯦꯛꯁꯇꯣꯞꯇꯒꯤꯅꯦ ꯀꯣꯟꯅ ꯎꯠꯂꯛꯀꯦ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ
ꯑꯩ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯑꯦꯟ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯔꯥꯅꯤ ꯃꯊꯦꯜ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯨꯝꯃꯣ ꯌꯥꯔꯦ ꯔꯥꯅꯤ ꯑꯉꯥꯡꯅ ꯑꯃꯨꯛ ꯁꯥꯞ ꯊꯤꯕ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯅꯨ ꯊꯝꯃꯦ ꯕꯥꯏ ꯕꯥꯏ